Matam asida internet asi lakpadagi ano-anoba knowledge information kaya ama khangma ngamlei adubu future da karamna senjau paiba mo oiba yabagi khudong chaba lei haibasi mayam khangbibra mayam na comments ta Manipur Assam amadi North ta kari business tawba yai haiba wahang adugi paukhum adu ngasi video sida fangbigani dukandagi chewing gum Coca-Cola amadi newspaper leiraga yumthong khudingi yomba chatkhiba loinana haujikna world gi top 6 billionaire oiriba sakna ramisak adugi mamingdi Warren Buffett Warren gi biography struggle pumnamak ngasi gi video asi tusu fangbigani school amadi colleges ta taba fangbiroi daba topic ngasi di aigi nungsiraba viewers mayam gi damak RT channel asina mayam gi damak video si semjari Maramaduna video si haubudig leba fauputang yengbiu maramdi yamna wana senjaba video ni anawa viewers obirabade please channel sibu subscribe to biu madi all bell button su click to biu maramdi ai hakna anawa video upload to khuding isai device ta hana fangbigani ai haki atopa YouTube channel Rikesh Education amadi Google da sangbiraga mayamna www.rtmanipuriblog.com asidagi kanaraba blog camp pa fangbigani mayamna support to biu link punamak description da fangbigani Future da lakpati natraga crorepati oiningbagi manglan leibiragadi ngasigi video sina suksoi soidana kanaba khradi fangani haina khanjai miyoibai khoina sel tali maramdi hingbada sangdaba yadraba seng hawai thau thum awarapa kaya ama leinaba haina ahenba senjau paiba miyoi kharanadi marup yauri lam sana property kayama leisilaga thamli tungidamakni haina marak asida fraud company kayama su leiri Public mayamdagi sale asi lauthoklaga chenkhiba kayama nongmagi wana suraga taluba sale adu company adu da invest tawruraga ikhang khanghodana sale mayam adu puraga chenkhiba company adu da sale thadaruba aikhoigi su iralni company adugi history kamaina tawba tungda kari oiba yai aikhoina thigatabida sale double fangani haina yausaluba asigumba fraud company asina haubadadi mayamda harau halli Tha kharnegi matungdadi chenkhiba kaya ama hojik video yengbiriba viewers mayamgi marakta fraud company da sale mangkhiba yaubirabadi comments ta thambiramu company amana shortcut ta isana thamliba sale adu tha kharnegi matung double pigani hairabadi lapna leibikro company adudagi shortcut ta lakpati natraga crorepati oiba yaba thabak ama fawba leiti asi haire hainasu company loina fraud ni haibasu natte Aikhoina ayuktagi hauraga numidang fawbada hingmada sangliba product khudingmak company ngaktani ayuk tum haugalakpadagi mathau tariba toothpaste irujabada sizinariba sapon cha thakpada sizinariba chamana asa thak masala pumnama company ngaktani company yaudana punsi asi hingmada wana thokani miyoi khoidi aikhoina tangai fadana sizinariba mobile network Airtel Jio Vodafone setliba dress Nike Adidas Puma gi firol Yumda seasonary electronics product like TV, fridge, washing machine, mayama sigi company Samsung, LG, Haier, Sony, mayama sidi mingkhak panbada wari lidrabasu loina thajanai asigumba company asidi adu oiragadi company khire oksare penjare haina haibasu yadi maramdi mayama sinai khoigi punsida araiba nungai hanba punsi amasu ohelli aikhoina thajaba yaba company asida isagi sale khara thadaraga share leiba yai asibu aikhoina stock market share market natraga equity market haina khangnei company asigi share asi aikhoina leiba natraga yonthokpasu yai company asina profit tanba matamda isasu profit oigani loss oiba matamda isasu loss oigani hojik video yengbiriba aigi nungsiraba viewers mayangi marakta khanbiramgani asidi risk oi haina life ta ahenba success oige hairabadi risk lobatai Gari thauba matamda natraga tongba matamda accident tawroi haibagi guarantee kanana su piba ngamba nate sisu risk amani adubai khoina nungtigi chatli tongli numidang tumba matamda aikhoi mangak naroi haibagi guarantee kanana su piba ngamba nate adubai khoina tumli mangak nani haina kiragadi tumaroi dabra khoi world da leiriba millionaire amadi billionaire oiriba sing like Jeff Bezos Elon Musk Mukesh Ambani Ratan Tata risk amaga loina business tawba ngaktani No risk, no gain. So the next question is, share market asi kayam safe oi? World da leiriba countries khudingmaki company mayam asi manage tawriba stock exchange lei India da leiriba stock exchange office asi Maharashtra Mumbai da lei number 1 Bombay Stock Exchange
that is 5,400 companies register tawi. Anisubada National Stock Exchange 1,700 companies register tawi asida. Mayamnasu piklingaidagi hauraga hojik faubada share market ki matangda newspaper amadi television da kayam ubiramgani. Share market ki main function karino. Example na haiba matamda artist channel asina YouTube studio ma hangdore. Studio ma hangba matamda duki matik sale changi maramaduna aina tombi chaubi thoibi amadi rina dagi lupa chamanga laure. Aihakna makoi mari da hai madudi aihakna hanggadawriba studio si profit oiba matamda nakoi mari dasu profit kagani aina loss oiba matamda nakoi dasu loss sagani asini samna share market haibasi asumna hanadagi Coca-Cola, Google, Tesla amadi Jio da invest tawriba mioi singna lising da invest tawbadu hojikti crorepati oire asibu aikoina share market haraga khangnei aikoina khangle madudi bank mayambu senariba RBI, that is Reserve Bank of India haina mayamna khangnari asumna share market business asibu senariba, that is SEBI, Securities and Exchange Board of India. Si Government of India gi makhada laibani maramaduna aikoina karimata kiningai laiti. Thela driver, rickshaw driver na tawriba si hard work ni amadi unsuccess ni loinana share market invest tawriba si boy khoini smart work kawi thabak ama fawba sudana income asi triple da taliba maramdi matam asida hard work khatana maru oide smart work su yamna maru oi. Edward Buffett kawi 30 August 1930 da Omaha, Nebraska, US ta yak pokhi. Aikoi pupugi dukan ama leirami dukan asidagi chewing gum leiraga yumthong guding chatlaga yolami packet amada 2 cents sendong fanglami 2 cents na muk kok leiraga 5 cents ta yolami. Aikoi family yamna wabadi nate adubu asumna pot amadagi leiraga amada yonbasi aigi nuaizaba moirami matamaduda ai chahi taruk subata ngairi aina khanki madudi aina sahi kuntra mangagi manungda $1 million tanma ngamdragadi Omaha gi building awangbadagi chongtharaga sini haina khanki migi dukan mamangda nungtigi leplaga yengki mayamna khwaidagi pamna thakliba cold drink ase karino haina amadi bottle adugi cap adu collect tawki aina khanki madudi ayamba miyamna yamna pamna thaknaribasi Coca-Cola ni haina chewing gum amadi Coca-Cola adu yonba matamda $120 profit oiki. Lairiksu yamna toina parami kamaina sale paiba yai haina stock market ki parama thengnaki. Aigi leijaba sale adu City Service Company amagi share ahum leiki sahi mangagi oina invest tawki. Aigi ise dasu share market ta invest tawna bahaiki numit kharani matung market down oiki. Iche na aibu yamna chairami ware nang naigi paisa manghan bani haina muka numit kharani gi matung market up oiraki thamkiba sale adugi mathakta $5 profit oiki. Aigi ise su harauki City Service ki share khudingmak $202 off oiki. Aina khangki madudi share market asidi kuina invest tawringai kanaba heli haina sahi 13 surakpa duaida newspaper yonba hoki aduda $1,000 profit oiki. Nupigi manakta sanglaga wari sanabadi yam ikairami hakchang ase fanaba haina dumbbell leiraga sanaba hoki adubu pambom ase ichau chakolu yakiti dumbbell phanayamna sanarabasu hakchang ase fararoi haina khanki lairik pabada oina mayon senki Omaha mafamgi Benson Library da ayamba matam laiki amadi lairik pakhi finance ki books pabasi yamna nungaiba ma oiki books mayam asigi marakta 1,000 ways to make $1,000 koba book ama fangnaki books asida paisa asi compound kamaina oibi yai haibagi book amani noma samka ke haina barber gi shop amada sangba matamda mi mayam ama asum phamaga leirami aina khanki kari tawba yai asidi haina khalubada aigi imanaba deniga pullaga pinball machine ama second hand lawki samkak phamgi mapu aduga partnership tawraga machine adu thamki business ase mai pakhi amadi $1,200 da amuk yonthoki sale asina amuk ekar kharagi farm ama amuk leiki lam adu sahi mangagi matungda yonki amadi double profit tanki college ki final exam tharamdai da accounting book kayama paba fangki business haige hairabadi accounting haibatai haina khanki ai sahi 38 subakanda $9,000 leiki
Imanaba mayamga changdamnaba matamda aina khwaidagi sel paiba misak haibado oiki adubu aigi aim di $1 million laibani sahi 35 sudringai gi mamangda 1949 da Benjamin Graham na book anauba ama launch tauki book adugi mingna The Intelligent Investor. Benjamin gi book asi aina yamna pamna pakhi. Benjamin Graham asi college gi professor writer amadi Newman Graham Corp company gi mapu amasuni. Warren ay Stanford University da admission tawbagi apply tawki adubu reject oirakhi. Reject tawrakpasi aigi oinadi afaba amani maramdi Benjamin Graham di Columbia University da accounting class takli haina takhi adudagi aisu Columbia University da admission tawki. Benjamin aibu A+ mark pirakhi atopa students kanamata phangba ngamde ai yamna harawki. Benjamin asi government employee insurance company gi chairman su oirami. Hojikna mayamna Geico haina khangnariba amadi US country da lairi hojiksu. Geico company asidasu aina sale kayama invest tawki profit kayama su tanki. In the year 1950 da aigi chanupina Suzy Thompson kaubi nupi ama sembikhi. 1952 da aikhoi ani luhongki. In the year 1958 da $38,000 da yum ama laikhi. Ai yamna pangni haina khali. Asuk tangna yum asi lairubagi mahutta sale asina share market invest torom lagadi amuka hena profit tanba yabani. Ai Benjamin Graham gi office ta mahaka punna thabak tawminarami Gillette, American Express, Coca-Cola gi share kaya masu laikhi. Sahi kun mga surukpa matamda $1 million hena tankhi. Sahi kuntra mga gi mamangda $1 million tandaba yade na khankiba wasak adu sahi kun mga supakanda success oikhi. Berkshire Hathaway Textile Company ama aina share khara laikhi. Tamna share mayam laibadagi amadi World War gi matungda textile company market down charakpadagi Berkshire Hathaway asi aina laikhi amadi insurance company oina onthokhi. Hojikna investment, property, restaurant, aerospace, real estate kayama run tawri. American Express, Coca-Cola, Bank of America, Apple gi shareholder su ayauri. Hariba company mayam asina profit talinge aisu profit oirini. Berkshire Hathaway gi chairman amadi CEO gi famsu pairi. Warren ay hanagi Samsung folding phone asum pairi. Madi hanagi 1958 ki yumda sum lairi. Ariba car thauri. Ay layba ngami adubu mathau tadaba product layba haibasi kanaba mata nate. Ay hojik 90 years sure nungtigi pung 9 phana phajana tummi tumba mapung pharagani thabak phajana tawdoribasi. Coca-Cola drink yamna pamna thai nungtigi can bottle ahum natraga mari de sum thai. Bill Gates ase agi the best friend ni iramda Manipur Assam amadi Northeast chakotpa ngamdri se karigino haiba matamda students sing na sum lairik tamli haiduna laithoi. School amadi college tamna sel tanbagi wakhal 99% di laite. School amadi college ta sutakpi de tambi de isana isada hangbiu nongmata punsi haibase karino sel karamna tangani karamna millionaire oini karamna billionaire oini asiguma topic asi nongmata takpi de school amadi college ta asesu yamna sauba soba marama mani. Isa lairik tamli officer oidoini haibagi asada matam kya manghalli. Officer oiresidi lisingi manungda ama khaktani Newton law A+B holding square asina punsi asi yarabra. Hawgalakliba angang singbu yumda school amadi college ta tambiu mama mapa oja singna satra satri singda karamna sel tangani saving kamaina tawgani invest kamaina tawgani adu kanda da iramdamasi chawkhotpa laibak ama oigadoribani. Aihakna panjariba sida aigi nungsiraba viewers mayamna comments ta thambiramu ohai asi yaningi natraga yaningde. Video se research tawbada suki matik wai matam yamna sangi maramaduna anawa viewers obirabdi please channel se subscribe tawbi amdi all bell button su click tawbi maramdi aihakna anawa video upload tawbu khuding isagi device ta hana fangbigani. Video se like tawbiramu friends sing da su angama makai WhatsApp, Facebook, Instagram du share tawbi maramdi ngasi sana share tawbadagi iramda masi chakhotpa morak pasu yai. Aroibada screen da ubiriba video mayam masi su sungsoi soidana yengbiu suki matik kanaba kayama fangbigani. I love you all. Bye bye.